ꯈꯣꯡꯂꯅꯨ ꯅꯪꯁꯨ ꯀꯣꯀꯤꯜ ꯀꯪꯂꯕ ꯎꯄꯥꯜꯗ ꯇꯣꯡꯗꯨꯅ ꯀꯔꯤꯒꯤ ꯀꯧꯔꯤ ꯕꯁꯟꯇ ꯂꯥꯛꯂꯔꯣꯏ ꯍꯅꯧꯗꯣ ꯍꯟꯗꯨꯅ ꯁꯥꯠꯂꯔꯣꯏ ꯑꯍꯤꯡꯒꯤ ꯊꯥꯕꯜꯗ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯁꯤꯡꯒꯥꯔꯩ ꯍꯟꯈ꯭ꯔꯦ ꯄꯨꯛꯅꯤꯡꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯅꯥꯀꯦꯟꯊꯥ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯈꯨꯠꯁꯦꯝꯒꯤ ꯅꯥꯀꯦꯟꯊꯥ ꯂꯝꯍꯦꯟꯕ ꯀꯨꯝꯍꯩꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯤꯌꯥꯝꯗꯣ ꯁꯅꯥꯏꯕꯦꯝꯃꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯕꯥꯔꯇꯣꯟ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯔꯣꯕꯔꯠ ꯃꯥꯒꯤ ꯁ꯭ꯀꯣꯠ ꯃꯌꯥꯝꯗꯣ ꯍꯣꯟꯗꯨꯅ ꯂꯥꯛꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯏꯛ ꯄꯥꯏꯈꯤꯕꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯐꯥꯎ ꯉꯥꯡꯕ ꯂꯦꯞꯇꯦ ꯃꯇꯧꯗꯨꯗ ꯇꯣꯟ ꯃꯌꯥꯝꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥ ꯂꯤꯌꯣ ꯉꯥꯡꯉꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯁ꯭ꯇꯦꯖꯁꯤꯗꯒꯤ ꯆꯤꯡꯊꯕ꯭ꯔꯥ ꯃꯥꯏꯛꯁꯤ ꯃꯨꯟꯕ꯭ꯔꯥ ꯑꯝꯇ ꯇꯧꯔꯨꯁꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤꯌꯥꯝꯁꯤꯒꯤ ꯅꯥꯀꯣꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯉꯁꯤ ꯍꯣꯝꯁꯦ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯂꯤꯌꯣ ꯅꯣꯛꯏ ꯉꯥꯡꯁꯅꯨ ꯈꯔ ꯉꯁꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯗ ꯐꯟꯗꯤꯡꯗꯤ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯅ ꯇꯧꯔꯤꯕꯅꯤ ꯄꯩꯁꯥ ꯍꯟꯖꯤꯟꯗ꯭ꯔꯤꯐꯥꯎ ꯉꯥꯡꯈꯤꯅꯤ ꯈꯥꯝꯃꯨꯔꯅꯨ ꯕꯣꯠ ꯈꯣꯝꯖꯔꯤꯅꯤ ꯇꯣꯟꯗꯨ ꯏꯁꯧ ꯑꯔꯣꯏꯕꯤ ꯂꯥꯡꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯎꯕꯗ ꯃꯣꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯎꯔꯨꯔꯅꯨꯕ ꯅꯪꯁꯨ ꯉꯁꯤ ꯃꯤ ꯈꯔ ꯍꯦꯟꯅ ꯇꯤꯟꯕꯁꯤꯗ ꯉꯥꯡꯖꯔꯤꯅꯤ ꯉꯥꯡꯖꯍꯧꯔꯁꯅꯨ ꯄꯦꯟꯅ ꯑꯁꯨꯃꯥꯏ ꯑꯗꯨꯝ ꯇꯧꯖꯔ ꯂꯩꯔꯁꯤꯕꯨ ꯇꯣꯟ ꯁꯥꯎꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯁꯣꯐꯥꯗ ꯒꯤꯠ ꯐꯝꯊꯩ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯐꯝ ꯃꯇꯝ ꯑꯃꯗꯤ ꯂꯩꯗꯅ ꯍꯣꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯋꯥꯏ ꯈꯔꯇꯪ ꯊꯝꯒꯗꯕꯗꯣ ꯃꯥꯅ ꯑꯩꯗꯤ ꯃꯟꯇ꯭ꯔꯤ ꯕꯥꯄꯨꯅꯤꯅ ꯉꯥꯡꯂꯒ ꯇꯥꯎ ꯍꯥꯏꯗꯅ ꯃꯥꯏꯛꯁꯤ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟ ꯂꯩꯔꯦ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯀꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯅꯤ ꯃꯣꯏ ꯂꯩ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖꯁꯨ ꯅꯣꯛꯂꯒ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯂꯝꯕ ꯊꯣꯏꯕꯤꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯩꯊꯔꯞ ꯇꯣꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯅꯪ ꯃꯕꯨꯛ ꯐꯔꯒ ꯏꯁꯧ ꯂꯥꯡꯉꯤ ꯀꯩꯒꯤꯅꯣ ꯇꯣꯟꯁꯨ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯏ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯣ ꯑꯩꯗꯤ ꯃꯃꯥꯒꯤ ꯐꯣꯇꯣꯗ ꯎꯕꯒꯤ ꯅꯪ ꯃꯁꯛ ꯈꯪꯉꯤꯗꯣ ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯗꯣ ꯀꯤꯕꯒꯤ ꯋꯥ ꯉꯥꯡꯗꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯣꯅꯥ ꯑꯅꯤꯃꯛ ꯀꯔꯤꯅꯣ ꯈꯟꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯇꯣꯟ ꯈꯪꯉꯤ ꯊꯣꯏꯕꯤꯕꯨ ꯐꯥꯖꯤꯜꯂꯨꯕꯗꯣ ꯃꯈꯣꯏ ꯈꯔꯗꯨ ꯅꯠꯇꯅ ꯑꯇꯩ ꯈꯪꯗꯦ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯇꯣꯟ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯛꯊꯣꯔꯛꯂꯒ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯕꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯊꯣꯏꯕꯤ ꯃꯪꯒ ꯇꯥꯏꯕꯪꯒ ꯈꯦꯠꯅꯩ ꯃꯪꯅ ꯃꯪꯅꯤ ꯇꯥꯏꯕꯪꯅ ꯑꯁꯦꯡꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯁꯦ ꯉꯁꯥꯏꯗꯒꯤ ꯃꯃꯪꯗ ꯑꯩ ꯎꯕꯒꯤꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯃꯃꯪ ꯇꯝꯃꯝꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯏ ꯑꯉꯥꯡꯗꯨ ꯃꯀꯣꯛꯇꯤ ꯍꯥꯏꯐꯦꯠ ꯄꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯁꯥꯟꯅꯈ꯭ꯔꯦ ꯃꯪ ꯅꯠꯇꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯃꯔꯩ ꯌꯦꯜꯂꯛꯇꯦ ꯇꯔꯪ ꯑꯃꯗ ꯉꯥꯡꯂꯛꯄꯅꯤ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯇꯨꯛ ꯇꯨꯛꯊꯩ ꯃꯤꯔꯣꯜ ꯂꯩꯇꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯀꯞꯇꯨꯅ ꯂꯩꯅꯤꯡꯂꯕꯁꯨ ꯃꯇꯝ ꯂꯩꯇꯦ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅ ꯃꯆꯦꯒꯤ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯑꯣꯏꯈꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯆꯦꯒꯤ ꯏꯃꯨꯡꯗꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯅ ꯃꯆꯦꯗꯨ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯊꯟꯇ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯗꯣ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯄꯨꯛꯅꯤꯡꯗꯣ ꯈꯔꯗꯤ ꯐꯔꯦ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯃꯣꯅꯥ ꯂꯩꯁꯤꯡꯁꯦ ꯑꯔꯥꯡꯐꯝꯗ ꯈꯔ ꯄꯤꯔꯨꯁꯣ ꯑꯩ ꯊꯣꯏꯕꯤꯁꯦ ꯃꯄꯤ ꯍꯣꯡꯕꯤꯔꯨꯒꯦ ꯄꯨꯡꯉꯧ ꯐꯅꯦꯛ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯛꯄꯅꯤ ꯁ꯭ꯀꯔꯠ ꯁꯦꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯇꯣꯞꯁꯨ ꯅꯠꯇꯦ ꯃꯕꯣꯛꯀꯤꯅꯤ ꯇꯣꯟꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯥꯛ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯒ ꯍꯟꯕꯒꯤꯗꯤ ꯁꯅꯥꯅ ꯊꯦꯡꯒꯗꯕ ꯑꯣꯏꯕꯅꯤꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯦ ꯃꯣꯅꯥ ꯑꯩꯈꯣꯏꯅꯤ ꯄꯨꯕꯤꯈ꯭ꯔꯒꯦ ꯅꯪ ꯂꯣꯏꯔꯒ ꯂꯧꯕ ꯂꯥꯛꯑꯣ ꯋꯥꯐꯝꯗꯨꯗ ꯌꯥꯅꯔꯦ ꯂꯥꯏꯖꯁꯨ ꯄꯨꯈꯤꯅꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯨꯗꯦ ꯀꯅꯥ ꯅꯠꯇꯦ ꯊꯣꯏꯕꯤꯒꯤ ꯑꯅꯤꯁꯨꯕ ꯃꯃꯥ ꯉꯥꯛꯇꯅꯤ ꯃꯣꯅꯥꯁꯨ ꯂꯩ ꯍꯥꯞꯂꯤꯕ ꯊꯨꯃꯣꯛ ꯑꯗꯣ ꯀꯣꯟꯗꯨꯅ ꯊꯣꯔꯛꯄꯅꯤ
Thongzil hek yaubaga laptakna lepliba Leo ge hek michani. Ngasidi Leo do miyam marakta leite. Khwaina leiriba singdugi tungda machi hekta leptuna leirami. Manasu ngasidi noklamde yingbadamak yinglamlaga miting ado phat thaidoktuna chatki. Nahan makai oirabadi changsinduna wahi amatta oirabasu hairakani. Adobu nokpa phawba noklamdaba aduda Leo khaziktang nungaite. Arangpham singduda leido piramlaga nupido amuk changakpani. Adobu lawn matek ama leiduda baranda oiriba thongzil mapalgi leikol matek aduda Leo do leptuna leiramle. Manana mabu kaurakadra khanbani. Adobu nupi aduni michina faw yenglamda Leo bu thaiduna chatki. Lapnaruba marupsing amuk nongna punsida lakpado sana ibema yamna harauzay. Meiraba makhoi anigi anawba punsigi anawba wari hawbakum kainaruraba sura kayaso magi hamaphamda halakpagum thamoida nungaiba phawi. Adobo awanungai pullaba numit asida loina suri haibabu watnibase Linda boy Meirabani. Adobo Meirabadi thabak leire hairambana thoina khallude. Aniduna laktabadi kari tawrabano khalli. Adobo somdadi yamna thazadana suktha hek thazadana Linda sekli changai. Home da chatna bahaidana mapi setuna thorakba boy ingangakli. Yamna thazadana lakba tithi adu ubada khongthang chap lepi. Adobo nupiduna changakpaga loina na urai. Sekliba pungau fanik adugi khobom mapa aduda I khara tairibado. Madu ubada boy taha changsilaglaga Linda gi khudang ta paidu nangai. Kedore Linda nakhongse kedore. Nupidu sunga sidi mahusaga mananda itap takna hairai. Nangi ke phema mangse layam ta khurum tho. Aigi accident thokpham oi leire. Gari ama thainabada control ngam haudre. Thongda yaksin khre khongse. Wahaidu the boy pakhalak tongna yingli. I'm soke. Aying bayabro. Natraga hospital jasira. Pare hospital jasi. Ay gari thogdoroke. Magi da mak adumna pakhat pibada ubada Linda thamoido amuk nauthari. Adubu ngasi mana lakpagi maramdi tongan mana makokto tapna nomi hoi chatsi haibagum. Kuyaude boyna samlaga gari da karakle. Anido asokki wa panadre. Asok payawbana boy laizada message thaduna khanganki. Gari manungda ngahakti tumin lainay. Nupadusu speed kalap thawi. Thongna amukso Linda gi khongda yenglaga hangi. Yam nabro. Yaurani kuiraroi. Anakpada clinic leibani. Aduda oina changasi. Linda sugatuna tapna khomi. Nai narasu khangage. Saru tekpra tatpramdi tawre. Adubu khangde China khol khak oirambasu yai. Boysu ispito kharaga amukan khatli. Masu ngaktingai. Linda na karamna maphamduda accident thoklibano haidana. Adubu pali lambi si makhoina toina chathok chasin tawba lambi ni khangmana ahin mawakhal khanjillude. Gari thawna Linda gi mamaida amukmuksu yingli. Ngasidi cham lamba aduda boy China su kawnaba haidana nokmi laknarai. Ngasidi mit I amdre musuk modai. Wahaiduda Linda thoibigi wado ningsingaktuna khangsaw sawrai. Nangna aibu thoibida mamit mobi leisabi aribini haine. Thoibigi favorite auntie oigadaba aibo da boyna chirol toksilaga angangduna ai nungsi haloidore. Napado noglei. Aina hairina hekta nangbu nungsiroidaba angang natine. Icha thoibido yam singbani. Nangondagi negative energy ama fangdana tawrini. Linda da amuk sawni yingli. Matawduda nupado tapthai. Phagi tawbani se thoibigi wabo loinaraga adum magi mini khangakani. Linda amuk tapthakre. Mamaidu thoknaw romda onduna
tapna makha tarai. Aindi angang loinaba haite. Kaplusu themba haite. Mahusana angang su pamde. Angang na kapagi makhol se ay yam irritate oy. Adubu thoibidi yam nungshi. Mana ningay tawbada themba haitabado. Ay oy na isana isabu sauningi. Karigi angang themba haitrino haidana. Boy gari thawna yenglai. Khangida. Akoy loina nanginagon khangi. Linda sumichana dana yenglai. Boy gi adugumba side ama mangondo utpirakpadi ma yam nungai se. Kaurage haibadi khankibani. Onsinaroi warip laururabani. Adubu thamoy da taba mamibo hekta muthatpadi ngamdabana. Nagsiluba mikupta square one da hanjillaktuna ngasiso amuk chonglai nungshibagi mihuldo. Mahusadagi hauna boyna sanaibe mabo nungshirabaso thamoygi kachin amada Lindagi oiba soft spot amadi thambani. Maduna nungshima olakpa ngaibada matam khra changlabaso soidana onkhigani nongmadi thamoygi asengba nungshiba. Anidu vichanari clinic yauraktuna gari do thuna khamle. Boy taha kumtharaga Lindagi thong hangi. Mana samduna pushilaklaga clinic to da changakle. Khudakta ER da pursilli. Ka hena di thokidabana hospital da irai laina tekta kaidana yorakpani. Adubu ER dagi doctor thoraklaga thousand da leplaga boy da hairai. Saru sokpa mali x-ray khra lauzage. Aduga hida khra kapchage pung khra di changni. Tapna thajangadaba hida koibanina horen thenglo fawba loidabasu yai. Akaiba leitaba natra. Wahay da tamada boy khudang gari do thangatlaga yengi. Phana kuina paukhum pide. Mama machado karam tawramgadabano khalli. Adubu magi mathaudi horen makhoibu mayumda tekta kaidana thambirambaduni. Maramsina nangbasu yai khanduna hairai. Hoi doctor, hidak to ready tawbiro. Doctor da nokfet tawramlaga maike amada chatki. Irang hinglangaringi chatkiba matamsu khanghaude. Chama thakpa loiduna laklamba sing yum da hanaki. Robot na ngamduna thoibido tondagi mullaga mahano oina poki. Ton so angang do poki batuda ma yauna tanaduna robot ka punna hanki. Magi mathau leibana chawrakpa mathau loisinaramlaga mana hankre. Numit na yum changkibaga khangaudana mamsilakpa matamni. Laisa mapi marol hongdri homgi hal singa wari watai tawduna awat apa hanglammi. Mapadi magi marup singa atopa ka amada wari shanaduna leikibana ado khangmana laisa su mathakta kakhatlaga magi ka oiri baduda changai mapana haihawi. Mathanta ngaire tabada magi mi singthilange atopa mi kauganu haiduna. Mapagi adugumba wahaido toina sizinadabana laisa khanjanai adubu pakhatchabagi oiramgani khandoi. Wabana pop tare masado thektuna awabada ngha khanglamlaga mod makhada thamlamba phone da lauthoi. Yenglubada nawbagi miss call amadi boygi message kharasu leirammi. Sanaibe ma nawbagi message ama leirambado hana phaktuni yengi. Madam ekoi so hangchuti soidana Manipuri yausiraklani. Madam gi imagi chahi gi usopsu yawba ngamjadre. Madam gi achinba kayadi leibiramgani. Adubu aina thamjaramba potu yenglaga matangduda thigatsira natraga thigatloisira haibado madam gi order ngaisari. Hawzikta ningshinglai nawbana magi cupboard thamlammi haiba poto. Meiraba nabaga mamagi thodok thokpaga madi pungkaw kawrore. Masu nawbada call back tonggi haiduna dal tonggi hek tongbaga video call ama laksilli. Tawrakliba mi da obada nokmi tawi. Adubu hek paibaga chimbal pai thoktuna lei. Matawduda phone dagi nupanda nokphet tawduna hairai. Fazaida ekoi sanase. Nupidu sauna yenglai. Taningde kari
ꯆꯥꯒꯦꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯏꯅꯥꯛꯇ ꯐꯥꯎ ꯂꯥꯛꯇꯕ ꯌꯥꯝꯕꯨꯡꯅ ꯃꯩꯔꯥꯕ ꯍꯦꯟꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯌꯥꯝ ꯁꯥꯎꯔꯦ ꯀꯝꯗꯧꯅꯦ? ꯇꯥꯖ ꯃꯍꯜ ꯑꯃ ꯁꯥꯗꯣꯛꯁꯤꯔꯥ? ꯃꯥꯔꯕꯜꯅꯒ ꯁꯥꯕꯤꯒꯗꯕ ꯅꯠꯇꯦꯗ. ꯁꯅꯥꯒꯤ ꯃꯍꯜꯅꯤ, ꯁꯅꯥ ꯑꯁꯦꯡꯕꯅ ꯁꯥꯗꯧꯔꯤꯅꯤ. ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯀꯂꯦꯖꯥꯁꯦ. ꯍꯤꯡꯂꯤꯉꯩꯗ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯒ ꯁꯤꯔꯒ ꯃꯍꯜ ꯁꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯩꯔꯥꯕ ꯂꯛꯅꯕ ꯂꯦꯞꯂꯦ. ꯃꯥꯁꯨ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯍꯪꯗ ꯌꯥꯗꯒꯨꯝ ꯍꯪꯂꯛꯏ. ꯑꯉꯥꯡ ꯎꯗꯦ, ꯑꯉꯥꯡꯗꯤ ꯁꯅꯥ. ꯑꯉꯥꯡꯒ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯏꯖ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯊꯃꯣꯏꯗ ꯅꯣꯛꯆꯩ. ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ. ꯗꯥ ꯔꯣꯕꯔꯠꯅ ꯄꯣꯈ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯄꯄꯥ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯏꯅꯥꯛꯇ ꯆꯪꯉꯛꯇꯅ ꯋꯥꯀꯠꯂꯝꯕꯅꯤ. ꯑꯩꯅꯁꯨ ꯆꯩꯕꯤꯈ꯭ꯔꯦ ꯏꯆꯥꯗꯣ. ꯁꯥꯎꯔꯝꯈꯤꯅꯤ ꯍꯧꯖꯤꯛꯐꯥꯎ. ꯌꯥꯝꯕꯨꯡꯅ ꯊꯦꯝꯗꯧꯅꯤꯀꯣ. ꯅꯆꯥ ꯃꯔꯩ ꯁꯥꯡꯕꯤꯗꯣ ꯑꯩ ꯃꯥꯟꯅꯕ ꯇꯟꯖꯩ. ꯃꯩꯔꯥꯕ ꯃꯥꯒꯤ ꯍꯧꯅꯕ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯟꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ. ꯃꯥꯁꯨ ꯏꯀꯥꯏꯖꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯏꯀꯥꯏꯔꯣꯏ? ꯄꯥꯈꯪ ꯑꯣꯏꯅ ꯃꯄꯥ ꯑꯣꯏꯔꯕꯅꯤ. ꯅꯍꯥꯟ ꯃꯈꯩꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯕꯁꯨ ꯂꯥꯏꯖꯅ ꯃꯥꯕꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯗꯔ ꯇꯧꯕꯤꯔꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯃꯍꯥꯛ ꯑꯁꯦ ꯃꯄꯥ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯏꯍꯨꯜꯗꯣ ꯍꯦꯟꯕꯒꯨꯝ ꯇꯧꯔꯤ. ꯃꯁꯤꯃꯛꯅ ꯏꯀꯥꯏꯔꯤꯕꯅꯤ ꯃꯥꯁꯨ. ꯑꯁꯨꯝꯅ ꯉꯥꯛ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯀꯨꯏꯅ ꯂꯩꯔꯅꯨ ꯁꯅꯥ. ꯒꯦꯠꯇ ꯌꯥꯏꯐꯕ ꯂꯩꯕꯅꯤ. ꯃꯥꯒ ꯍꯜꯂꯣ. ꯑꯩ ꯔꯣꯕꯔꯠꯇ ꯍꯥꯏꯔꯒ ꯑꯉꯥꯡꯗꯣ ꯊꯤꯜꯍꯜꯂꯛꯑꯒꯦ. ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣ. ꯊꯣꯏꯕꯤ ꯂꯥꯛꯑꯒ ꯅꯪꯁꯨ ꯑꯩꯁꯨ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯑꯉꯥꯡꯗꯣ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ. ꯑꯩꯁꯨ ꯀꯨꯏꯔꯣꯏ ꯂꯥꯛꯅꯕ ꯇꯧꯒꯦ. ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯏꯆꯥꯗꯣ ꯅꯤꯡꯉꯥꯏ ꯇꯧꯍꯜꯂꯝꯒꯅꯨꯀꯣ. ꯂꯥꯏꯖꯁꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ. ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯔꯛꯄꯗꯨꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯒꯤ ꯃꯥ ꯁꯥꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯣꯟꯗ ꯁꯥꯎꯕ ꯌꯥꯔꯔꯣꯏ, ꯍꯣꯔꯦൻ ꯂꯥꯟ ꯇꯧꯔꯒꯦ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯨꯏꯅ ꯂꯩꯊꯔꯔꯣꯏ ꯈꯜꯂꯦ. ꯔꯣꯕꯔꯠꯅ ꯊꯣꯏꯕꯤꯕꯨ ꯊꯤꯜꯂꯛꯄꯅ ꯍꯥꯟꯅꯗꯤ ꯈꯟꯗꯨꯅ ꯂꯥꯏꯖ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯇꯥꯁꯤꯜꯂꯒ ꯍꯣꯕꯦ ꯁꯦꯝ ꯁꯥꯏ. ꯃꯄꯥꯗ ꯍꯥꯏꯔꯝꯒꯦ ꯈꯟꯅ ꯀꯥꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯔꯛꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯅꯤ. ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯐꯝꯂꯝꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯕꯒꯨം ꯇꯧꯔꯤꯕꯗꯨꯗ ꯂꯥꯏꯖ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯄꯞ ꯊꯣꯔꯛꯂꯦ. ꯃꯩꯔꯥꯕꯅ ꯍꯥꯏꯕꯒꯨꯝ ꯌꯥꯏꯐꯕꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯤ. ꯃꯥꯁꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯌꯥꯏꯐꯕꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕ ꯒꯥꯔꯤꯗꯨꯗ ꯄ꯭ꯔꯄꯞ ꯀꯥꯈꯠꯂꯤ. ꯌꯥꯏꯐꯕꯁꯨ ꯋꯥ ꯉꯥꯡꯗ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯒ ꯊꯧꯕ ꯍꯧꯏ. ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯇꯨꯡ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯇ꯭ꯔꯥꯟꯁꯤꯚꯔ ꯑꯗꯨꯗ ꯇꯨꯡꯗ ꯐꯝꯂꯤꯕ ꯁꯅꯥꯏꯕꯦꯝꯃ ꯎꯍꯟꯗ ꯇꯨꯃꯤꯟꯅ ꯐꯠ ꯅꯝꯈꯤ. ꯌꯥꯏꯐꯕꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯃꯩꯔꯥꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯂꯦ. ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯤꯚꯔ ꯑꯗꯨꯗ ꯃꯈꯨꯠꯅ ꯐꯠ ꯅꯝꯗꯨꯅ ꯍꯪꯉꯤ. "Any civilian inside the house?" ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ. "No sir, just Malhotra and his men." ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯩꯔꯥꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ. "Permission to attack. Go." ꯃꯥꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯇꯨꯡꯗꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯉꯛꯁꯝꯗꯨ ꯈꯨꯠꯆꯦꯞꯅ ꯑꯃꯨꯛ ꯊꯥꯏ. ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯝꯕꯅ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯦ ꯏꯔꯥꯡ ꯂꯥꯡꯗꯅ ꯈꯨꯗꯛꯇ ꯋꯥꯟꯊꯍꯟꯈ꯭ꯔꯦ. ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯉꯥꯛꯄꯤꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯣꯡꯃꯩꯁꯤꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔꯞ ꯍꯥꯡꯂꯤꯕ ꯊꯣꯡꯗꯨ ꯈꯪꯀꯥꯎ ꯀꯥꯎꯗꯨꯅ ꯃꯔꯤ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯗꯒꯤ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯂꯥꯎꯔꯛꯏ. "Hands in the air! Hands in the air! Put your guns down!" ꯋꯥꯍꯩꯗꯨ ꯍꯟꯖꯤꯟ ꯂꯥꯎꯔꯛꯏ. ꯅꯟꯗꯔꯥꯖ ꯀꯨꯟꯖꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ. ꯆꯪꯉꯛꯂꯤꯕꯁꯤꯡꯗꯨ ꯌꯥꯝꯈꯤꯕꯅ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏ 3-5ꯗꯣ ꯈꯨꯠꯂꯥꯏ ꯊꯝꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯥꯂꯪꯗ ꯊꯥꯡꯒꯠꯇꯨꯅ ꯐꯝꯊꯈ꯭ꯔꯦ. ꯃꯇꯧꯗꯨ ꯎꯕꯗ ꯃꯜꯍꯣꯇ꯭ꯔꯥ ꯀꯔꯇꯦꯟ ꯋꯪ ꯄꯥꯏꯊꯣꯛꯇꯨꯅ ꯍꯥꯡꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯒꯤ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯄ ꯂꯤꯌꯣ ꯆꯦꯟꯒꯤ ꯍꯣꯠꯅꯔꯤꯕ ꯃꯜꯍꯣꯇ꯭ꯔꯥꯒꯤ ꯉꯛꯁꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯩꯃꯥꯏꯗ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ.
Pairiba nongmai aduna nupadugi manaton nakhang ani panana amuktang sapu kanna suzilli aduga taplap hairei. Hui nang ngasidi numit surabani. Si haiduna magi nongmai aduna taaduna leiriba malhotrada nammi aduga magi nupasingduda hairei. Handcuff them. Moi loina hingna fagadawni. Nupasingdu hoi haibagum kunjo amati nupasingdu mathang handcuff na fazilli. Kunjo Nandaras ta yingna itap tapna chirol tawi. Nandaras lagli si kanano khangdri work minister line lawsi. Kunjo gi wahay tabana Nandaras matindu tapni yothai. Madi taha de okhat pagi mami suude. Masimakna Leo da tapna onsilai. Ma Leo bu ukre machagi marup ni khangi. Aduba mikup sida uriba saktam asidi kanano khangde. Aduna atapna hairi. Ibungo, nang may day natra. Pare nang onda hairage. Nakoy na nga si handcuff tawriba ikoy si kanano kang labra. Leo no fet tawri. Nandaras kunjo da onsilaga makhatay. Army Major General ni. Ikoy gi iral karino haiba khangde. Aduba at least, mabu respect tawraga work minister da line law. Nakoy gi chingnabagi oirabadi. India ki Defense Minister masamaktugi confirmation lawbasu yani. Leo nokmi pakhumama pige tawbani. Adubo Meiraba thongsalagi tabli changlaga Nandaras ki mangda chaplepi. Aduga mamon noktun hairi. Khurumjari baba nachabu khangbiridana. Meiraba da leplari-bado ubada mong hada leiramba Nandaras mamit lauthori. Kunjo so adumangai. Taaduna leiriba malhotrabu haipet yinglai Meiraba. Saktam do ubada Meiraba gi oi kiba matau adu ubada Leo malhotrabu haipet khanjillaga leplaga tawganu haibagum makokto tapna hairi. Ma khangi mikup aduda ka aduda leiramba mi khudingba Meiraba na hatningle. Adubu malhotrada leiriba information singduna ragab ki mafam chapchana fangdadabu oibana Leo na thattuna lei. Adubu Nandaras Meiraba ubada bab amada chatki. Naganda nongmai paiduna leiriba black coat suit tawduna makoida nongmai namliba singdo kana oiramgani haibagi wakhal itaw tawdana karimna na hairei. Ahina haikibaduni matho maram khangdaba nangna tawrakpa thaba kari wayong sagani. Hey lamjasara nangumana ikhoibu phajinbana tiknate. Huranbana khoigi makoktu kanano. Nakhoida kari fangduna ikhoibu phariba. Paisa kaya gida mamapam sida ikhoibu phajilibano. Makoina piba paisa dagi saruk ahum thoklaga pige. Aigi hui oyu nakhoida kanano order pi. Ikhoibu pau haiduna order piriba nakhoigi mapudu hairo. Meirabado no panatana upai leiti. Pakhumdi piramda no thaduna no phet tawramlaga mai thongdu sat onki. Aduga probab changsilaglaga Nandaras ki khawridu tap paiduna mitlaga khonjeldi kan-kandana hairi. Nanguma mahik manbra ise. Mito miyan jagi hui oiduna naramdam sagun tawbana khoigumba papi nate. Haige taw. Yengu namituna. Ekoida kanana order pi. Si haiduna Nandaras ki khawridu laktana illaga paklaba TV du on tawi. Screen du da uriba mami du ubada Nandaras ki mi sing du ingangakna yengli. Madudi live telecast adu da wangang libadu Prime Minister masabakni. Marulda sumna hairami. RAW Research and Analysis Wings amadi DIA Defense Intelligence Agency ani khutsamnaba mission ama mai paktuna. Hauzik national security da threat oiriba sanglaba jahi kaya terrorism ek tawtuna leibak asi manghalamba masida sunatana. Maraiba ki kathoklaba lanmi singbu uttaihanduna mangthokliba retired brigadier Nandaras amadi Major General Kunjo makhoiga loina na malhotra amadi magi miyoising RAW amadi DIA agency gi khutta leire. Maram asina makhoiga mari leinarabasing khudaksida government ta surrender tawgadabani natrabadi crime sing asigi consequence masak yamna thigani. Screen da yenglambadagi Nandaras ingangakna Meirabada yengli aduga itap tapna hangi. Nang kanano? Wahangdugi pakhum Meiraba na ngairabagum mamon noglei nupado. Adubu ka aduda leiriba pumnamakna mamu masak taray khanganbadi yadabana Leo da ingit pirai.
ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯒꯟ ꯄꯣꯏꯟꯇ ꯂꯩꯔꯤꯕꯁꯤꯡꯗꯨ ꯏꯟꯗꯨꯅ ꯄꯨꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯅ ꯌꯣꯝꯂꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯆꯦꯟꯊꯣꯔꯛꯄ ꯃꯜꯍꯣꯇ꯭ꯔꯥꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯟꯖꯨꯒꯗꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯒꯨꯝ ꯃꯩꯔꯥꯕꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯜꯍꯣꯇ꯭ꯔꯥꯅ ꯆꯠꯈꯤꯕꯗꯣ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯐꯣꯟ ꯌꯥꯝꯅ ꯀꯟꯅ ꯈꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯔꯥꯕꯗ ꯐꯣꯟ ꯆꯪꯗꯦ꯫ ꯃꯥꯅ ꯌꯦꯡꯅ ꯌꯦꯡꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯌꯣꯗꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯃꯩꯔꯥꯕꯕꯨ ꯈꯥꯝꯕ ꯉꯝꯂꯔꯣꯏ ꯈꯟꯂꯨꯕꯗ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯈ꯭ꯔꯕꯗ ꯃꯩꯔꯥꯕ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯅꯟꯗꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯥꯌꯣꯛꯅꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯔꯥꯁꯤꯅ ꯃꯨꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯏ ꯊꯥꯡꯂꯦ꯫ ꯉꯥꯡꯁꯤꯜꯂꯛꯂꯕ ꯃꯤꯠꯌꯦꯡꯅ ꯅꯟꯗꯔꯥꯖꯄꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯌꯦꯡꯉꯨ, ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯕꯨ ꯆꯤꯡꯅꯕꯒꯤ ꯅꯠꯇ꯭ꯔꯅꯦ? ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩ ꯅꯪꯃꯛꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯕꯨ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤꯅ ꯇꯛꯈꯥꯏꯗꯨꯅ ꯊꯝꯂꯝꯕ ꯑꯩꯕꯨ ꯆꯤꯡꯅꯕꯒꯤꯗꯃꯛ ꯅꯆꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯅꯟꯗꯔꯥꯖ, ꯅꯪ ꯑꯩꯕꯨ ꯈꯪꯗꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯅꯟꯗꯔꯥꯖ ꯑꯗꯨꯉꯩ ꯃꯆꯥ ꯁꯅꯥꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯒ ꯅꯛꯅ ꯂꯣꯏꯅꯔꯦ ꯇꯥꯕꯗ꯫ ꯃꯥꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯍꯜꯂꯒ ꯅꯨꯄꯥ ꯑꯗꯨ ꯑꯆꯝꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯁꯨ ꯃꯩꯔꯥꯕꯒꯤ ꯃꯔꯝꯗ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯅ ꯃꯥꯅ ꯆꯤꯡꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯟꯗꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯤꯅꯣꯛ ꯑꯗꯣ ꯃꯩꯔꯥꯕꯅ ꯊꯧꯑꯣꯏꯔꯨꯗꯦ꯫ ꯃꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯁꯅꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯂꯤ ꯈꯪꯕ꯭ꯔꯥ? ꯅꯟꯗꯔꯥꯖ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯣꯡꯊꯥꯡꯗꯨꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯈꯔꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯃꯨꯛꯅ ꯈꯨꯕꯤ, ꯑꯃꯨꯛꯅ ꯈꯨꯗꯣꯝꯕꯤ, ꯑꯃꯨꯛꯅ ꯃꯈꯨꯠ, ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯈꯣꯡ꯫ ꯅꯟꯗꯔꯥꯖꯇꯨ ꯃꯣꯡ ꯍꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔꯗꯤ ꯆꯦꯟꯊꯔꯛꯏ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯍꯦꯕ, ꯁꯥꯍꯦꯕꯅ ꯋꯥꯅ ꯊꯤꯔꯕꯁꯨ ꯇꯔꯥꯏꯅ ꯐꯪꯗꯕ ꯄꯣꯠ ꯀꯔꯤꯅꯣ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯩ꯫ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯃꯛꯀꯤ ꯏꯃꯨꯡꯗ ꯐꯥꯎ ꯑꯩꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯌꯥꯗꯕ ꯄ꯭ꯔꯣꯇꯣꯀꯣꯜ꯫ ꯑꯩꯅ ꯊꯕꯛ ꯆꯪꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯏꯃꯤꯡꯁꯤ ꯀꯣꯛꯁꯤꯗꯒꯤ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯩꯒꯤ ꯀꯣꯠ ꯅꯦꯝ ꯑꯃ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯅꯟꯗꯔꯥꯖ ꯇꯥꯕꯗꯃꯛ ꯇꯥꯏ꯫ ꯃꯩꯔꯥꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ, ꯏꯃꯥ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯏ, ꯆꯨꯝꯃꯤ, ꯑꯩ ꯑꯣꯔꯐꯥꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯐꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯈꯛꯇꯗ ꯈꯪꯉꯤ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯈꯨꯝꯂꯛꯇꯦ ꯅꯟꯗꯔꯥꯖ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯣꯛꯇ ꯍꯣꯠꯂꯤꯕ ꯑꯪꯀꯁꯤꯡꯗꯨ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯨꯡ ꯏꯟꯅꯗꯨꯅ ꯐꯣꯜ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯇꯞꯅ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯑꯣꯔꯐꯥꯟ ꯀꯔꯤꯅꯣ ꯈꯪꯍꯟꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯩ ꯈꯛꯇꯒꯤ ꯍꯤꯡꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯔꯜꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯕꯗꯤ ꯏꯄꯥꯗꯨ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯅꯤ, ꯇꯨꯝꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯏ, ꯃꯤꯠꯇ ꯎꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗꯕ, ꯃꯥ ꯈꯛꯇꯒꯤ ꯍꯤꯡꯖꯕ ꯃꯃꯥꯒꯤ ꯇꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯒꯦꯡ ꯔꯦꯞ ꯇꯧꯔꯝꯕꯒꯤ ꯅꯨꯄꯥꯒꯤ ꯁꯦꯃꯟ ꯃꯁꯤꯡ ꯈꯪꯗꯅ ꯐꯪꯈꯤꯕ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯆꯦꯅ ꯎꯏꯁꯤꯜꯂꯒ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯠꯇ ꯂꯥꯏꯖꯕ ꯎꯏ꯫ ꯃꯥꯒꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡ ꯎꯔꯛꯄꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯅꯤꯡꯂꯕ ꯅꯟꯗꯔꯥꯖꯀꯤ ꯗꯟꯗꯤꯒꯤ ꯃꯒꯨꯟꯁꯨ ꯍꯟꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯃꯄꯣꯛ 8 ꯋꯥꯔꯧꯈꯤꯕꯗꯤ ꯁꯣꯏꯗꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯩꯔꯥꯕ ꯀꯣꯏꯊꯣꯛ ꯀꯩꯁꯤꯟ ꯇꯧꯔꯝꯗ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯟꯗꯔꯥꯖꯄꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯋꯥꯜꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯅꯟꯗꯔꯥꯖꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯂꯤꯌꯣ ꯃꯈꯨꯠꯅ ꯂꯨꯋꯥꯡꯒꯤ ꯁꯝꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯃꯩꯔꯥꯕ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯟꯗꯔꯥꯖꯀꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇ ꯈꯪꯀꯥꯞ ꯀꯥꯞꯁꯤꯜꯂꯤ꯫
ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯕ ꯅꯟꯗꯔꯥꯖ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯩꯔꯥꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯛꯂꯕ ꯅꯟꯗꯔꯥꯖꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯥꯒꯤ ꯀꯜꯂꯕ ꯈꯣꯡꯎꯞ ꯑꯗꯨꯅ ꯅꯦꯠꯁꯤꯜꯂꯤ꯫ ꯆꯣꯡꯂꯤꯕ ꯑꯁꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯩ ꯆꯨꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯈꯨꯠ ꯑꯁꯤꯃꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯅ ꯄꯥꯕꯨꯡꯕꯨꯁꯨ ꯅꯈꯨꯠꯁꯤꯃꯛꯅꯅꯤ꯫ ꯑꯩꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯖꯔꯝꯕ ꯏꯃꯥꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯩꯅ ꯃꯩꯔꯥꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤ? ꯑꯩ ꯈꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯑꯍꯜ ꯑꯅꯤꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯍꯟꯕ?" ꯅꯟꯗꯔꯥꯖꯀꯤ ꯑꯪꯀ ꯐꯣꯜ ꯇꯥꯈ꯭ꯔꯦ꯫ ꯆꯩꯅꯥ ꯃꯔꯛ ꯑꯗꯨꯗ ꯋꯥꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯪ ꯃꯩꯔꯥꯕ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯅ ꯅꯦꯠꯂꯤꯕ ꯅꯟꯗꯔꯥꯖꯀꯤ ꯃꯈꯨꯠꯇꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯒꯗꯕ ꯃꯑꯣꯡꯗ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯈꯥꯏꯗꯨꯅ ꯅꯣꯡꯃꯩꯗꯣ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯇꯝꯂꯒ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯑꯆꯨꯝꯕꯅꯤ꯫ ꯃꯅꯤꯄꯨꯔꯁꯤꯗ ꯅꯈꯣꯏꯒꯤ ꯗꯤꯂꯔ ꯑꯣꯏꯔꯤꯕ ꯊꯧꯕ ꯑꯩꯅꯅꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕ꯫ CID ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕ ꯒꯟ ꯍꯥꯎꯁ ꯃꯗꯨꯁꯨ ꯑꯩꯅ ꯕꯣꯝ ꯊꯝꯖꯤꯜꯂꯒ ꯊꯨꯒꯥꯏꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯔꯗꯔꯗ ꯁꯤꯚꯤꯂꯤꯌꯟ ꯑꯃꯠꯇꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯩ꯫ ꯁꯤꯔꯤꯕꯁꯤꯡꯗꯨ ꯃꯤꯆꯝ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯃꯤꯅꯤ ꯅꯟꯗꯔꯥꯖ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯒꯟ ꯍꯥꯎꯁ ꯃꯗꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ." ꯅꯟꯗꯔꯥꯖꯇꯨ ꯆꯩꯅꯥ ꯃꯔꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯤꯡꯇ ꯇꯥꯕꯅꯤ, ꯃꯥꯒꯤ ꯃꯐꯝ ꯈꯪꯗꯦ, ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯅꯟꯗꯔꯥꯖꯅ ꯋꯥꯅ ꯍꯧꯒꯠꯅꯔꯤꯕꯗꯣ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯅ ꯅꯦꯠꯂꯝꯕ ꯃꯈꯣꯡꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯊꯕꯥꯛ ꯑꯗꯨꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯅꯦꯠ ꯅꯦꯠꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯩꯔꯥꯕ, ꯅꯟꯗꯔꯥꯖꯅ ꯉꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯗꯣ꯫ "Nice to finally meet you, Nandaraj. ꯑꯩꯅꯤ, Field Operative, Senior Officer Law. ꯅꯪꯒꯤ ꯅꯃꯥꯛ ꯅꯤꯡꯊꯦꯝ, Code Name Meiraba." ꯋꯥꯍꯩꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩ ꯍꯦꯛ ꯌꯩꯈꯤꯕꯒ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯟꯗꯔꯥꯖꯀꯤ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯁꯥꯐꯨ ꯀꯜꯂꯕ ꯃꯔꯨ ꯑꯃ ꯈꯪꯀꯥꯞ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯃꯔꯨ 10ꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯁꯤꯡ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯣꯡꯂꯤꯕ ꯅꯟꯗꯔꯥꯖꯀꯤ ꯏꯈꯦꯡ ꯃꯔꯛꯇ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜ ꯏꯀꯟ ꯀꯟꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯇꯠꯇꯅ ꯇꯥꯔꯤꯕ ꯄꯤ ꯑꯗꯣ ꯊꯤꯡꯕ ꯉꯝꯗꯕ ꯃꯈꯩ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯕꯗ ꯂꯤꯌꯣ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯒꯤ ꯅꯣꯡꯃꯩ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯌꯣꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗꯨ ꯐꯥꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯧꯖꯤꯜꯗꯒꯤ ꯇꯥꯔꯛꯏ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ꯫ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕ ꯃꯩꯔꯥꯕ ꯐꯤꯔꯥꯡꯅ ꯂꯨꯞꯂꯕ ꯃꯤꯠꯂꯨ ꯑꯗꯨꯅ ꯇꯞꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯗꯣ, ꯃꯥꯒꯤ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯤꯡꯕꯥꯜ ꯃꯦꯟꯗꯨꯅ ꯂꯧꯈꯠꯄ ꯌꯥꯗꯅ ꯁꯦꯒꯥꯏꯔꯕ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯄꯂꯤꯐꯝ ꯈꯪꯗꯕ ꯂꯩꯆꯤꯜꯒꯨꯝ ꯏꯍꯥꯡ ꯍꯥꯡꯂꯕ, ꯏꯀꯣꯛ ꯀꯣꯛꯂꯕ, ꯏꯍꯨꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯉꯧꯕ ꯃꯆꯨ ꯑꯣꯟꯈ꯭ꯔꯕ ꯀꯛꯉꯥꯎꯅꯔꯕ ꯂꯩꯆꯤꯜꯒꯨꯝ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫